Hairang Leirang Channel na mayamgidamakta pujarakliba chingmisingi phungawari thupting amasung ngambom yamna kuirabagi wani khungang amada ngambom kauba naha ama leirami khungang dumaktada masak matau ningthibi thupting kaubi nupi macha amasu leirami thuptinggi mama nganna nongaki aduna thuptingdi pupang sudabi haibadu oiki mahaki mapa amuk hanna luhongduna atonbi nupidagi macha nupi amasu phangzaki nupi macha adusu asumasum chawraki adubu mangondagidi mache thuptingna hena masak phajarami matamgi khonglai matung inna makhoi animak thaja yonjabagi matam yaurakle ngambom khungangdugi khwaidagi matik chaba pakhang haibadu oirami mahakna thuptingbu aduki matik nuksijaki adubu mahaki mama atombi adunadi makhoi anigi luhongba adu ayetpa piraki maramdi mama atombi dunadi mahak maki machanupibu ngambomda piba pamki masigi mahai oina thupting amadi ngambom mama mapagi ayaba yaudabana luhongbadi ngamkidre adubu makhoi ani kainabadi ngamdabanina makhoi ani yum thadokduna chenki mafam amada yumban minaduna matai manau oina leiminaki adum oinamak thuptingdi ngasi phawbada haiba inbi lanjadabi fattaba thabak tawdabi oibana mabukningda mara leibagi nungaitaba matau tattana phawrami leipun oibagi harau nungaifam thokpa pumnamak mahak masana phangzaduna nungai thokpa ngamlamde adubu mahakti mahaki nungi wakal adu mahaki mapuroibada haidokjabagi mapangal leijaramde nongma nongmagi asum masa sonjillaklami amadi sak ising amata saba ngamdaba matam yaushilakhi asumna mahaki aroiba mangam tanki mahaki aroiba pungjadadi mahak mapamda leiduna punsilomki ngambomna thupting leikhidaba yamna thamoi sokna tengthaki mahak sugani chagani thakkani kauduna nungti numit khudingi asongba umang narak mongsong ahangba lampak sinthungna thuptinggi thawaibu thiba horaklami mahak umang wamang amadi labuk lamhangda koichat chatpada tawdri khongduna chatlami thuptinggi poktabi mamana ngambomda mahaki machanupi piningbagi wakhal thadoklamde makhoina ngambombu makhoigi pamlau mayaida hauba khongnang pambi achaubadu masa thadoknaba kaurami numittu makhoina machanupi mathanta pamlauda tharami mahakna ngambomgidamak khwaidagi hauba mathel mayamga loinana akhannaba pukyusu sem saduna machanupina samda puhallami ngambom ujawaduda athauba singjangama pukhatuna karami mahakna mahaki thabaktu hek loibaga usa thakta phamduna kumthadana magi tawdri khongba horaklami mahakna yengluba maikai khudingda thuptinggi saktam tabu mami sami ukirami mahakna kana leijadrabagum khanki thuptingbu nungsijabana thumhatkhi mahakna asum tawdri khongduna leirami ngangliba khoimudubu mahaki leikhidраbi thuptinggi thawaini khankibana numit chuppa khoiduga loinana leikhi mahaki acha athak kayaga loinana mahakpu khada ngaijaribi nupi machadubusu pungkau kaukhi nupi machadunadi hanjin chak ising chananaba haijakhibani mamaidadi numit taraduna yumhanba matam oirakle mahakna udagi kumtharaklabada nupi machaduna acha athak khara chananaba haijarabasu ngambomna yakhide chak chakhom ama phawba chadana asum mayum maikei panglakhi nupi machadu ikai nungsi yanare khoisaunakhi mayum hek yauraga mahak acha athaki sampot adu leimaida thadaraga kapkhi puriba chak amasung yu adu yenglaga nangi chak
ꯏꯀꯥꯏꯕ ꯅꯪꯍꯟꯅꯅꯕ ꯆꯥꯛ ꯅꯪꯒꯤ ꯌꯨ, ꯏꯀꯥꯏꯕ ꯄꯤꯅꯅꯕ ꯌꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯞꯉꯥꯡ ꯉꯥꯡꯈꯤ꯫ ꯊꯨꯞꯇꯤꯡꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯉꯝꯕꯣꯝꯅ ꯊꯨꯞꯇꯤꯡꯒꯤ ꯈꯨꯖꯤꯜꯁꯤꯡ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯃꯥꯒꯤ ꯂꯩꯀꯣꯜꯗ ꯐꯨꯝꯖꯤꯟꯈꯤ꯫ ꯐꯨꯝꯖꯤꯟꯈꯤꯕ ꯈꯨꯖꯤꯜꯁꯤꯡ ꯑꯗꯨ ꯃꯌꯣꯜ ꯆꯣꯡꯗꯨꯅ ꯐꯖꯔꯕ ꯂꯩꯔꯥꯡ ꯑꯣꯏꯅ ꯁꯥꯠꯂꯛꯈꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯉꯝꯕꯣꯝꯅ ꯂꯩꯁꯤꯡ ꯑꯗꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯗ꯭ꯔꯕꯗ ꯂꯩꯅꯥ ꯑꯃꯅꯤꯗꯤ ꯍꯦꯛꯇ ꯌꯥꯎꯔꯝꯗꯕ ꯊꯦꯡꯅꯈꯤ꯫ ꯀꯅꯥꯅ ꯍꯦꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯃꯩꯗ ꯃꯍꯥꯛ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯃꯛꯇꯗ ꯂꯝ ꯍꯧꯗꯣꯡ ꯑꯃ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯂꯅꯥꯗ ꯂꯥꯛꯇꯨꯅ ꯂꯩ ꯍꯦꯛꯂꯝꯃꯤ꯫ ꯉꯝꯕꯣꯡꯅ ꯍꯧꯗꯣꯡꯗꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯥꯔꯝꯃꯤ꯫ "ꯑꯩꯒꯤ ꯂꯩ ꯍꯨꯔꯥꯟꯕ ꯅꯪ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯍꯨꯔꯥꯜꯂꯤꯕꯅꯣ?" ꯁꯥꯎꯅ ꯂꯥꯎꯅ ꯉꯝꯕꯣꯝꯅ ꯍꯧꯗꯣꯡꯗꯨꯕꯨ ꯆꯥꯊꯣꯛꯂꯒꯦ ꯃꯇꯥꯒꯨꯝ ꯍꯪꯂꯛꯈꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ "ꯑꯩꯕꯨ ꯐꯥꯕꯤꯒꯅꯨ, ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯑꯩ ꯏꯁꯥꯒꯤ ꯅꯠꯇꯦ" ꯏꯪꯅ ꯍꯧꯗꯣꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯉꯝꯕꯣꯝꯅ ꯁꯥꯎꯔꯞꯅ ꯍꯪꯂꯛꯏ, "ꯅꯪ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ?" "ꯏꯕꯦꯝꯃ ꯊꯨꯞꯇꯤꯡꯅ ꯊꯥꯔꯛꯄꯅꯤ" ꯍꯥꯏꯗꯨꯅ ꯍꯧꯗꯣꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯑꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯅꯪꯒ ꯂꯣꯏꯅꯅ ꯆꯠꯀꯅꯤ" ꯍꯥꯏꯅ ꯇꯞꯅ ꯉꯝꯕꯣꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯗꯣꯡꯗꯨꯅ "ꯅꯍꯥꯛ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯑꯍꯤꯡꯕ ꯃꯤꯒꯤ ꯑꯣꯏꯅꯗꯤ ꯂꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯃꯗꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯅꯪ ꯆꯠꯄꯗ ꯉꯝꯂꯕꯗꯤ ꯑꯩ ꯀꯔꯤꯒꯤ ꯉꯝꯂꯣꯏ? ꯅꯪꯅ ꯆꯠꯄ ꯉꯝꯂꯕꯗꯤ ꯑꯩꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ? ꯑꯩꯍꯥꯛ ꯅꯃꯩ ꯄꯥꯏꯗꯨꯅ ꯌꯥꯟꯒꯅꯤ" ꯑꯁꯨꯝꯅ ꯉꯝꯕꯣꯝꯅ ꯍꯧꯗꯣꯡꯗꯨꯗ ꯇꯛꯁꯤꯜꯂꯝꯃꯤ꯫ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯆꯥꯡꯌꯦꯡꯖꯔꯣ" ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯈꯣꯡꯆꯠꯇꯨ ꯆꯠꯄ ꯍꯧꯔꯛꯈꯤ꯫ ꯂꯝꯕꯤ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯌꯥꯝꯅ ꯂꯨꯕ ꯂꯝꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯤꯡꯗꯣꯜ ꯀꯌꯥ, ꯈꯨꯔ ꯈꯨꯔꯕ ꯂꯝꯕꯤ ꯆꯤꯡꯖꯥꯎ ꯃꯔꯛ ꯂꯥꯟꯕ ꯇꯥꯈꯤ꯫ ꯃꯃꯩꯗ ꯃꯈꯣꯏ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯕ ꯉꯝꯈꯤ꯫ ꯈꯨꯡꯒꯪꯗꯨꯒꯤ ꯆꯤꯗꯥꯏꯗ ꯃꯤꯌꯥꯝ ꯑꯃ ꯎ ꯀꯛꯇꯨꯅ ꯂꯩꯕ ꯊꯦꯡꯅꯈꯤ꯫ "ꯎꯌꯥꯝ ꯑꯗꯨ ꯀꯔꯤꯒꯤ ꯀꯛꯂꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯉꯝꯕꯣꯝꯅ ꯍꯪꯈꯤ꯫ "ꯃꯈꯣꯏꯅ ꯀꯛꯂꯤꯕ ꯎꯁꯤꯡ ꯑꯗꯨ ꯊꯨꯞꯇꯤꯡꯒꯤ ꯌꯨꯝꯒꯤ ꯌꯨꯝꯕꯤ ꯑꯣꯏꯅꯅꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯉꯝꯕꯣꯝꯒꯤꯗꯃꯛꯇꯗꯤ ꯎ ꯀꯛꯄꯒꯤ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ লাইꯅ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯈꯨꯠꯃꯛꯅ ꯏꯋꯥ ꯋꯥꯗꯅ ꯎꯁꯤꯡ ꯑꯗꯨ ꯀꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯉꯝꯕꯣꯡꯒꯤ ꯃꯄꯥꯡꯒꯜꯕꯨ ꯊꯥꯒꯠꯅꯈꯤ꯫ ꯉꯝꯕꯣꯡꯅ ꯈꯨꯡꯒꯪꯗꯨ ꯌꯧꯕꯗ ꯊꯨꯞꯇꯤꯡꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯃꯌꯥꯝ ꯄꯨꯟꯅ ꯁꯨꯃꯤꯟꯅꯗꯨꯅ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯆꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯈꯨꯡꯒꯪꯒꯤ ꯄꯥꯎ ꯂꯧꯕꯅ ꯂꯥꯎꯊꯣꯛꯈꯤ ꯃꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯑꯣꯝ ꯑꯆꯧꯕ ꯐꯥꯕ ꯆꯠꯀꯅꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯊꯥꯡꯖꯧ, ꯇꯥꯅꯆꯤꯡꯕ ꯄꯥꯏꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯉꯝꯕꯣꯝꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯤ ꯁꯑꯣꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯤꯟꯈꯤ꯫ ꯈꯔꯅ ꯇꯥꯟꯁꯤꯟꯈꯤ, ꯈꯔꯅ ꯍꯤꯞꯄꯒ ꯉꯥꯏꯈꯤ꯫ ꯉꯝꯕꯣꯝꯗꯤ ꯁꯑꯣꯝ ꯂꯩꯕꯒꯤ ꯁꯅꯤꯜ ꯑꯃꯠꯇ ꯐꯥꯎꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯗ ꯃꯇꯨ ꯆꯣꯝꯕ ꯇꯤꯟꯈꯥꯛ ꯑꯃꯗ ꯅꯦꯠꯁꯤꯟꯈꯤꯔꯝꯃꯤ꯫ ꯈꯨꯗꯛꯇꯨꯗ ꯃꯈꯣꯏ ꯃꯌꯥꯝ "ꯉꯝꯕꯣꯝꯅ ꯁꯑꯣꯝ ꯑꯆꯧꯕꯗꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯈꯣꯏ ꯁꯥꯗꯥꯟꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯈꯤ꯫ ꯃꯈꯣꯏꯅ ꯄꯨꯕ ꯌꯥꯕ ꯃꯈꯩ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯄꯥꯎꯖꯦꯟꯕꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥ ꯐꯥꯕ ꯆꯠꯅꯅꯕ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯆꯥꯔꯗꯨꯅ ꯃꯈꯣꯏ ꯉꯥ ꯐꯥꯕ ꯍꯧꯅꯔꯛꯈꯤ꯫ ꯉꯝꯕꯣꯝꯅ ꯉꯛꯅ ꯊꯣꯛꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯇꯨꯔꯦꯜꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯋꯥꯒꯤ ꯋꯥꯃꯪ ꯎꯃꯪꯗ ꯆꯠꯈꯤ꯫ ꯃꯐꯝꯗꯨꯗ ꯃꯈꯣꯏꯅ ꯎꯅꯥ ꯈꯨꯟꯕ ꯍꯧꯔꯛꯈꯤ꯫ ꯉꯝꯕꯣꯝ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯉꯥꯗꯤ ꯂꯥꯏꯔꯗꯅ ꯇꯨꯔꯦꯜ ꯐꯥꯎꯕ ꯊꯦꯡꯅꯈꯤꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯁꯨ ꯋꯥꯒꯤ ꯋꯥꯅꯥ ꯈꯔ ꯊꯠꯂꯒ ꯁꯝꯒꯤ ꯃꯅꯤꯡ ꯃꯦꯟꯅꯅꯕ ꯍꯥꯞꯂꯛꯈꯤ꯫ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯦꯟꯈꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯨꯝ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯌꯨꯝꯗ ꯍꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯟꯅꯈꯤ꯫ ꯈꯔꯅ ꯍꯥꯏ ꯈꯨꯅ ꯆꯠꯁꯤ, ꯈꯔꯅ ꯍꯥꯏ ꯈꯣꯡꯅ ꯆꯠꯁꯤ, ꯑꯄꯥꯏꯕ ꯇꯤꯜꯒꯨꯝ ꯄꯥꯏꯗꯨꯅ ꯆꯠꯁꯤ꯫ ꯉꯝꯕꯣꯝꯗꯤ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯨ ꯈꯪꯗꯕꯅ ꯑꯁꯨꯝ ꯍꯥꯏꯗꯣꯛꯈꯤ, "ꯈꯨꯅ ꯆꯠꯂꯕꯁꯨ, ꯍꯌꯤꯡ ꯂꯥꯕꯗꯧꯅ ꯆꯠꯂꯕꯁꯨ ꯑꯩꯈꯣꯏꯗꯤ ꯑꯌꯦꯠꯄ ꯂꯩꯇꯦ꯫ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯟꯗꯟ ꯂꯥꯕꯗꯧꯅ ꯆꯣꯡꯂꯒ ꯆꯠꯄꯗ ꯌꯥꯅꯈꯤ꯫
Mitna ꯀꯨꯞꯄꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯟꯗꯟ ꯑꯣꯟꯗꯨꯅ ꯄꯥꯏꯈꯤ꯫ ꯉꯥꯝꯕꯣꯝꯗꯤ ꯃꯊꯟꯇ ꯉꯥꯏꯍꯧꯔꯝꯃꯤ꯫ ꯆꯠꯀꯗꯕ ꯃꯥꯏꯀꯩ ꯈꯪꯂꯝꯗꯦ꯫ ꯑꯍꯤꯡ ꯆꯨꯞꯄ ꯀꯣꯏꯃꯥ ꯃꯥꯔꯕ ꯃꯇꯨꯡꯗ ꯃꯃꯩꯗ ꯃꯌꯨꯝ ꯌꯧꯔꯛꯈꯤ꯫ ꯊꯨꯞꯇꯤꯡꯅ ꯃꯍꯥꯛꯄꯨ ꯑꯍꯤꯡ ꯆꯨꯞꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯝꯕꯣꯝꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕ ꯉꯥꯛꯇ ꯑꯣꯏꯈꯤ ꯍꯥꯏꯕꯗꯨ ꯇꯝꯅꯤꯡꯕꯅ ꯌꯥꯝꯅ ꯈꯧꯔꯥꯡꯂꯝꯃꯤ꯫ ꯉꯥ ꯐꯥꯕꯗꯤ ꯂꯥꯏꯔꯗꯅ ꯇꯨꯔꯦꯜ ꯐꯥꯎꯕ ꯎꯔꯛꯇꯦ ꯍꯥꯏꯅꯤꯡꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯨꯞꯇꯤꯡꯅ ꯃꯥꯒꯤ ꯁꯝ ꯑꯗꯨ ꯌꯦꯡꯂꯒ ꯂꯥꯎꯔꯛꯈꯤ꯫ "ꯑꯥ, ꯅꯪꯗꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯛꯇꯦ ꯍꯥꯏ, ꯑꯗꯨꯒ ꯅꯪꯗꯤ ꯆꯔꯥ ꯐꯥꯅꯅꯕ ꯉꯥ ꯆꯞ ꯆꯥꯅ ꯄꯨꯔꯛꯂꯤꯕꯁꯤꯗꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯝ ꯃꯅꯤꯡꯒꯤ ꯋꯥ ꯃꯅꯥꯁꯤꯡ ꯑꯗꯨ ꯂꯧꯈꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥ ꯃꯅꯥꯁꯤꯡ ꯑꯗꯨ ꯃꯩꯗ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯉꯥ ꯑꯔꯧꯕ ꯑꯣꯏꯅ ꯐꯪꯈꯤ꯫ ꯑꯗꯨꯕꯨ ꯉꯥꯝꯕꯣꯝꯅ ꯊꯕꯛꯇꯨꯃꯛ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗꯗꯤ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯥꯝꯕꯣꯝꯅ ꯋꯥꯀꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯊꯟꯇ ꯍꯜꯂꯛꯄ ꯇꯥꯈꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯔꯤꯃꯠꯇ ꯈꯟꯕꯤꯗꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯇꯟꯗꯟ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯈꯤ꯫ ꯇꯟꯗꯟꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯈꯔꯗꯤ ꯃꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯈꯨꯠꯅ ꯀꯟꯈꯤ꯫ "ꯑꯣ, ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯪꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕꯁꯤꯡꯗꯨꯅꯤ꯫ ꯃꯈꯣꯏ ꯈꯔꯗꯤ ꯁꯤꯔꯝꯃꯅꯤꯗꯣ"꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯨꯞꯇꯤꯡꯅ ꯀꯞꯈꯤ꯫ ꯊꯨꯞꯇꯤꯡꯅ ꯑꯁꯨꯝ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯃꯗꯤ ꯊꯋꯥꯏ ꯀꯩꯗꯧꯅꯨꯡꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯃꯍꯥꯛ ꯉꯥꯝꯕꯣꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ "ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯖꯔꯕꯁꯨ ꯑꯃꯗꯤ ꯄꯨꯟꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯂꯕꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯏꯕꯪꯗ ꯂꯩꯕꯅ ꯂꯩꯄꯨꯟꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯐꯪꯕ ꯉꯝꯂꯔꯣꯏ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯅꯍꯥꯛ ꯅꯪꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪꯗ ꯍꯟꯈ꯭ꯔꯣ꯫ ꯅꯪꯅ ꯅꯌꯨꯝ ꯌꯧꯔꯒ ꯁꯦꯟꯗ꯭ꯔꯥꯡ 2 ꯍꯥꯠꯇꯣꯛꯎ꯫ ꯁꯦꯟꯗ꯭ꯔꯥꯡꯁꯤꯡ ꯑꯗꯨ ꯃꯩꯗ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯌꯣꯠꯆꯩ ꯑꯃꯅ ꯂꯦꯡꯂꯒ ꯌꯣꯠꯀꯤ ꯃꯆꯤꯟ ꯑꯇꯨꯝꯕꯗꯨꯅ ꯂꯩꯃꯥꯏꯗ ꯑꯣꯜꯂꯒ ꯌꯨꯝꯊꯛꯇꯒꯤ ꯀꯣꯝꯂꯞꯅ ꯌꯥꯟꯗꯨꯅ ꯊꯝꯃꯨ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯂꯩꯃꯥꯏꯗ ꯍꯤꯞꯇꯨꯅ ꯂꯩꯌꯨ꯫ ꯌꯦꯟ ꯆꯪꯂꯛꯄ ꯌꯥꯅꯅꯕ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯝꯃꯨ"꯫ ꯉꯥꯝꯕꯣꯝꯗꯤ ꯃꯌꯨꯝ ꯍꯟꯅꯤꯡꯗꯅ ꯍꯟꯕ ꯇꯥꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯄ ꯄꯨꯝꯅꯃꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯌꯦꯟꯕꯤꯗꯨꯅ ꯌꯥꯜꯂꯤꯕ ꯁꯦꯟꯗ꯭ꯔꯥꯡꯗꯨ ꯎꯕꯗ ꯄꯥꯏꯈꯠꯈꯤ꯫ ꯑꯗꯨꯒ ꯌꯣꯠꯆꯩꯗꯨ ꯌꯨꯡꯅ ꯇꯥꯔꯛꯇꯨꯅ ꯉꯥꯝꯕꯣꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯅ ꯂꯦꯡꯈꯤ꯫ ꯉꯥꯝꯕꯣꯝꯁꯨ ꯑꯁꯤꯕꯈꯛꯀꯤ ꯈꯨꯡꯒꯪꯗꯨꯗ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯊꯨꯞꯇꯤꯡꯒꯤ ꯌꯨꯝ ꯌꯧꯔꯒ ꯉꯛꯂꯗꯨꯅ ꯂꯥꯎꯈꯤ꯫ "ꯀꯌꯥꯗ ꯐꯖꯔꯕ ꯌꯨꯝꯕꯤꯅ ꯁꯥꯔꯤꯕ ꯌꯨꯝꯅꯣ! ꯀꯌꯥꯗ ꯐꯖꯔꯕ ꯎꯕꯥꯛ ꯉꯥꯛꯇꯒꯤ ꯌꯨꯝꯅꯣ! ꯀꯅꯥꯅ ꯍꯥꯠꯄ ꯁꯑꯣꯝꯒꯤ ꯃꯀꯣꯛꯁꯤꯡꯅꯣ! ꯅꯪꯒꯤ ꯊꯣꯡꯕꯥꯁꯤꯡꯗ ꯌꯥꯜꯂꯤꯕꯁꯤꯡꯁꯦ ꯅꯍꯥꯛꯅ ꯍꯥꯟꯅ ꯂꯥꯛꯂꯝꯕꯗꯨꯗ ꯇꯧꯔꯝꯕ ꯉꯥꯛꯇꯅꯤ"꯫ ꯏꯪꯅ ꯊꯨꯞꯇꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫